Khurumjai myam punamak ngasi June gi tang traum doi 2025 ki Maruoiba E-pao khara myam da update picture ki Thailand dagi New Delhi tamna parakpa flight amagi manungda bom yaure harakpadagi mamai leiduna amuk halakre ngarang da Ahmedabad ta plane crash thokibada ngari ngai da ngasi Thailand gi Phuket ki New Delhi tamna parakpa Air India atopa flight amasu flight manungda bom leire haibadagi mamai lektuna Thailand gi Phuket International Airport ta amuk emergency landing tawkre hari Reuters ki pauna palladuna Hindustan Times na report torokibagi matungina passenger samang yangkai tawuk tongba Air India flight sahunga humdama pan asina Thailand gi Phuket International Airport ki ayupung mapan makai tabra paikalaba matung cruising phase yorokpada flight aduda bomb leire haina security alert phangbadagi pilot na mamai lektuna Phuket International Airport ta amuk landing tawki hari airport te passenger sing adu akanba security ka loina plane adu dagi lautholaba matung thibo mai tabak chathabda bomb leiramba thengnakhide loina bomb leira haina phongdokhiba passenger du ang pong chathaki hairi atopa yamna maruiba pau amana amuk doctor aniga nupi amaga su nongna positive oire punna covid positive oiba mi manga sure Imphal West District ki gari da leiba ladies hostel amada leiba mahiroi amasung hostel adugi mapu COVID-19 positive oikraba matung ngasi doctor ani amsung masagi sahi nipu mapan lom surabi nupi amaga su positive oire handaki web asida Manipur gi oina COVID positive case ke punma masing manga sukre mari leinaba singdagi pangba pauna hai nauna positive oikraba doctor ani adu Regional Institute of Medical Sciences RIMS tagini amana dentist oina thabak tawbani aduga amana PG tamlibani makoi omang asi test tawda positive oire haba khanglakibani layong khajik utpanatna makoi da ka hena khudong chada thonba yawde maramaduna makoi ohumag home isolation tawna leina poktak piraga halankre mari leinaba authority na nauna positive oikraba makoi ohum aduga nangna ruba miyosing thigana thabak paikat pahukre ateno matangni manungda positive oiba masing hengatsarga su thodongna mi painingai oide covid haibase ikoi miyoi baga sagon aduna lehoraga daba leina ama oiragani maramana siguma makalngi leina asidi ngaktok chanabagi amata ngai pamaidi face mask sinaba amadi khutsatoina hambana oigani haina khangai singna phongdokli aduga topa yamna maruiba paw amana Manipur da ban tawba thingle hari KCP Polit Bureau Manipur da ban tawda miyamna thengnaiba awaba amdi khudongchadab kaya asigi yenglaga state ban kawbada matam pumge athingba tamle haina KCP Polit Bureau Standing Committee phongdongli lubasigi chairman ibungo ngangomna kuyek pidon thadok pasero lamana hai Manipur su ama thokda ban kawraga khongjang changsim haina bi leiba si laibak thibani toina ban kawna lamda masigi miyamda piribi chaitheng kaya asi yenglaga party si na kumna khana ne matungda ban kawda thingba thamagi ware basi lawakpane sahi lisan kaya gi puari lei haina chak tholiba Manipur gi civilization ngasi phawba nungai yaipaba khunai ama oiba ngamdana leiri Manipur issue amaga mai leina ban kawba matamda maduna soholiba si kanadana habsi kumna khantaba matam yore ban na kwaidi sohon ba gadi nongmagi sura sara tanba maruoina auto rickshaw thauba potpham pamina singba kaningna kaina soli nongmagi sura sajariba makoi singa sida ngayaki awaba piba khakta natana makoi senthokta ka hena kai pidna hena awapamna tanbagi masa am oi majigi mathakta lanai oin ama chawkhatpagi achoba tawdang lawriba tungi yumbigi mai masing tamadasu kaina kaipi punama si yenglaga Manipur da makata na ban kaudana baware basi lawbani maram masina lamna masi leba civil society organization sung lanai lupsina issue amagi matangda ban kawai mot hena khudong chada makangi protest oina chathabiyo hairi pausing asigan loina ngasigi Manipur pau pijaba matang siro sinjare mayana nungsibin channel like share and subscribe toksum mayana nulung sinjari thank you all